Hi maiyam, aigi laigi kaje sengtokambane aina aigi Ema Emoinu thambane sigi box manungda aidi dum quarter da leibanina sigoina phajang tong thamjabane adu uchi na loina lai san akoigi magi mamangda cheng thamba kari kara loi chikhairam haidare uchi na ne chenga thambi bane aina ko loi chikhai tawramme daidi aisu na hangai udaba hojikta ubune ko adugi si sengtokambane maiyam ado aigi Ema Emoinu se nungsidre yango maiyam Manipur dagi gift pibirakpane chengpu sisu Manipur dagi leijarakpane aina imagi mamangda thamgena ko daidi sina khamba budi yaudre thoibi ni sin thoibigi aina sisi bum saida sumaina nungda dum thambane aina ko koi mitegi traditional haidare ne pamna thamjabane aina Manipur dagi leirakpane adagagidi khoigi ima sigi history wari yam nungsi maiyam ngasidi maiyam da share tawjage loiba fo yengbiu ko aigi nuti Ema Emoinu gi leirise leibak na sabane ko aina Manipur da lakpa matam khudingmakta kaithenda Ema Emoinu yonbase yamna leining ba haidare ko yenga sum halai leibaki ni na kaigane na isu ki ba haidare adubo nongmadi aisu khangba ngamdre ngasidi leirage haina ko ima se aina apamba ma khallaga leire 350 piraga chawe ain leido sum wangani yam phajai ko leiraga aduga airport jawra kanda khogi pot mayam thangtoka thangjingda tawbada madi leibak na sabanina kaigreba ko kairabanina puba yadre thamameba ko yam nungaite maduga gidi ai khalle ai amuk hana leiraroi sumaina tawbanina khallaga sumaina leibase kaibase yam nungaite na ko leiraroi na tawre adaga gidi nongma matam amada amkamu Manipur da chatpa matamda sigi ima se kongbadani aina kongbada khoigi relative ama lei moida chatpada moije sumba laigi ama masaiba ko ado moida chatpada kena tawre sije gi pirakpaneba sije gi piraisina lai amata leitre loi yonna loira du sije yondana leiba karigino haida sina nam kamu color sangba loiraga moina kangdringaida paisalluba haidare ko tu siga daktari surbra aduna moina sije yondana leiba haidare ko ado aibu puja ghro si nangonda pibiragi aina ko aina haye puroida leibaki ni na kaithokhradi nungaite thawai se aina ko kairoi kaisu tawroi hai adaidi aisu pakhana gi pirapani na pure Bangladesh ta tekta kaidana yaure imana machai bu nungsibidana thamoi sengna Bangladesh ta machaiga khongloina na inna minarabanina tekta kaidana masu kaisu tawdre kaisu kaijadre ngasido mayamgi mamangda se leise ado yam nungsibane aduni khoigi thamoi sengna isor sina Manipur dagi jingdon mapan lalaga Bangladesh da eiga inarakpase tekta kaidana yorakpase yamna ngai haidare ko mamangda aina leigiba matamda mase puba ngamdana kairaga lehaubaneba aiga jatloi haineba natra airport adum kairaga lehaurini yam nungaite ikappeba ko adu mana sumaina inarakani haibasidi thajarude haidare handakti mana sumaina inarangna makhongna thongna aingonda yengo ina laini aina puge hairuba nate natra aina lauge pami hairuba nate moina aingonda pibirakpaneba adu pibire idusu isor yaw haidare natra ima sina aiga chatningbagi kaino yaudana kai pungning chingsanbirakpa haidare ne adumai tawna mase aiga lakpane hojik phau leiri nungsina mabu matam chupada yam cheksana thamjai aina chatpa maikei khudimakta mabu puraga chale magi hana safety da oina ba thamjai ko yam nungsiba wari ne adun mayam da dum share tawjabane adu ngasidi uchina ne loi lai saramba ko adugi aina loisallamane ba pochei mayam se adu mayam aigi sigi upuse yamna maman leiba aigi upune mayam thainagi upuga mandre
Sisu mi mana aingondagi pibirakpane sigi upusiko ado siga aigi yamna maman yamba maman leiraba aigi life ki pot ama yawe mayam kari yaramgadaba male comment tawbiro aduga si yengningadi mayam comment tawro aduga siga yauri pot je karino oiramdi se khangagadi adusu comment tawbiro ko yam maman leiba potni yauris yang sise aingondagi pibirakpane ado siga pot madi yauri ado ai laigi kada magi sengna thammiko mabu sengna lachai aina sini mayam aigi ima se nusidre yang macha aigi mana hek aigi inakta lakpa mikup tugagi aigi punsigi life change oire mayam aigi punsigi awa ana kaya ma laktrine matamda yamna wajaramba mayamdo ma lakpa mikup tagi ko aigi punsi life loi change oigre daw yaba mai pakpa tauru thabak kudimakta mongoloiba yaifaba ngakta pore imana pinabi haidare ko aduga adum ai khange imana chanbiduna sumaina chingdon mapan lana lakani habase aigidi yamna thajadabani adubu yaifare ima leibak manipurna thamoi sengna isorbu ningagadi isor lei habase akoi kaw yadi ko meyam aigi video se loisanjarage yaifare